Paumai Furuki Miyoi ani Puraki Bagi Tawong, Lup Taraga Humdoina Kandem Tawkre. Yaknavada Sizinagada Kulai, Misam do Onsilak Lavade, Miyamgi Tazaba Manglakuna, Yaknabagum Urakane, Lup Taraga Humdoi, Pawasi, Pandam Pause the Gilokachavane. Imphal West ki lamsangi mafam amada lambi da lakpa iram da masigi paumai macha ani dagi mobile phone amade ayawba sel mulhauraga tamthina phuraga thadorkhiba asi Pandam Ipsa Akomlo Ipak KS ERDO Kanglamai Kil CLK SWA Loyalo Mikal amade Axel na pul na khuyek piduna thadorokpa cherola mana kandem tawrakleng Lupsing asina thadorokpa cherola sina makha taraduna haukibo October 18 gi nongalamdai pung ahum lom tabada Thoubaldagi sasan khara laururaga lakpagi lambida lamsangda leiramba khulai paiba naha kharana gari khamlaga Aadhar na chingba check tawduna makhoi Manipuri macha ngaktani haiba khanglaba faubada phone munbiba amade lupa lising tara fine lauraba matungda masada yawba sel mulhaubada natana tamthina phuraga thadorokpa asi laibak irang hena chawthoknaba Sinbani haina lauroidavagi maram leite Kodom khulendagi Birangau Blesson Paumai amade Liai khulendagi Dalo Paumai anibu tamthina phurakpa taraina laude Iramda masida leiminariba ikhoi masel amata waina pullaga Chin Kuki narco terroristing lanthengnagada tanja asida Yellow mi wairiba ikhoi maselgi marakta amuk thugaina basiloidavane Athuba matamda mari leinabasingna thigatlaga matung tawdanaba akanba warak watemba mathau tai Lup ama semba thaumi masing yamnaba khomba aruba natte Adubu mawong maril tana chana kanglon ngak na satpa haibasi araiba thabak ama natte lup amada yauriba thaumi singbu yachal laktuna checksina thamba haibasi yamna maru oiba luchingba oiriba singi thaudangne laingang na pumna maksi laksinaba security measure laurakpadadi aikhoi pumba wami nagani khangminasi Chin Kuki narco terroristing laksinbada sizinnagadaba khulai aduna aikhoi michamda onsinduna akalaring singnaraklawade miyamgi thajaba manglakane yaknabagum urakane Masi aikhoi pumbagi mangjaba natana karisu wairoi miyamna lauri tangkhul Manipuri kabui Manipur paumai Manipur maw amade Chin Kuki nataba kanglu pumba aikhoi amatani haina madugi ona tainabada wakhal tadaba miyoi kharana khuta khulai pairi haiduna phuba chaiba hatpa tupa satharaklabade miyamgi yaknavani haina laurakane matungda sigumba pamdaba thodok thoktanaba akanba sairak pi hause Chindana idea of Manipur gi kholau lauraga tawthorokpa thabakna mifami pun phuba chaiba hatpa tupalomda sangsilaklabade karamna pulakani khanthaba chumme achumba lambida sangsinse aikhoi maselgi marakta yaikhai thingaiba pinagumsi hainasu cherolasina makha tarakle BJP gi primary membership tagi tanthoroki badugi compensation laugane CH Bijay Pawasi Pandam Pause dagi lakhwatchavane BJP Manipur Pradesh na kumja lisingani kungani thoida BJP gi primary membership tagi tanthoroki basigi damak compensation laugani haina socio and political commentator Chongtham Bijay na phongdorokle lamfelda leiba mahaki mayumda ngarang pangthokiba pawgi miphamamada BJP state ki hana chief spokesperson oiramba Chongtham Bijay na mathaki wafam asi phongdokladuna mahakna hai mahakpu BJP Manipur Pradesh ki primary membership tagi kumja lisingani kungani thoigi February 9 da order ama thoktuna mahakpu party asidagi chahi taruk tanthorokibane Matamaduda mahak masana chahi adumaki February 13 ta Civil Just Junior Division Imphal West the case ama file tawkhe chahi aniga thanipan lom court asida trial satharglaba matung mahakpu tanthokpagi order adu chanaba yaroi haina mamang tha October 18 da court asina YLPB khre mahakpu tanthokpa adu BJP gi chana kanglon gi wang madani haibaga loidana tanthokpagi order adu chanaba yaroi haina YLP bane court ki YL asimagna dictatorial oiba thawong yade haiba miyam da mayek sengna khangan badanatana judicial system da thajadaba kaya lairamba adu kokle haiba wafam thamkhe court ki YL adu ki copy Prime Minister Narendra Modi BJP ki national president JP Nadda amade mari lainaba singda su thaduna BJP state office manungi oiriba phibam asi khangalagani haina su Chongtham Bijay na phongdokhe mahakna makha taraduna hai BJP gi ideology amade party asigi luchingba singi wakhalon adubu pamjabadagi mahaki punsida hanbo oina party asida chena thajaba thamduna yawkhibane mahakna party asida yawduna party gi thabak thoram kaya puksel sengna thabak tawkhi haina su phongdorokle